ꯅꯤꯅꯦ ꯑꯃꯅ ꯑꯍꯥꯟꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯗ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯔ ꯂꯥꯛꯆꯔꯦ ꯁꯤꯗꯤ ꯕꯤꯐ ꯀꯔꯤ对有是，就是就，是那有。ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯔ ꯂꯥꯛꯆꯔꯦ ꯁꯤꯗꯤ ꯕꯤꯐ ꯀꯔꯤ ꯑꯗꯨꯒ ꯁꯤ ꯃꯥꯒꯤ ꯒ꯭ꯔꯦꯚꯤ ꯂꯦꯛꯇꯁꯨ ꯁꯤꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯣꯛ ꯀꯣꯛꯁꯦ ꯍꯥꯟꯅ ꯍꯩꯖꯔꯒꯦ ꯀꯣꯛ ꯍꯥꯟꯅ ꯇꯧꯔꯁꯤꯀꯣ ꯑꯩꯗꯤ ꯊꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯛꯃꯤꯟꯅꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕꯩ ꯈꯨꯗꯝꯅꯤ ꯁꯤꯗ ꯎꯠꯄꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯅꯤꯅꯦ ꯑꯃꯅ ꯑꯍꯥꯟꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯃꯨꯟꯅ ꯁꯥꯏꯗꯨꯗꯤ ꯄꯨꯛꯇ ꯕꯦꯔꯥ ꯇꯧꯗꯣꯏꯖꯥꯠꯅꯤꯗ ꯃꯣꯔꯣꯛꯁꯨ ꯑꯗꯨꯝ ꯁꯥꯏ ꯍꯥꯎꯁꯨ ꯍꯥꯎꯏ ꯍꯥꯎꯋꯦ ꯁꯤꯗꯤ ꯌꯥꯝ
Just video juga kuya takat ba ngga masih takat juga kai mem si lek si jo koi ngol da we 산지딩 건 하우되고 comment cái nào nó thì beef curry em nó tổ sao còn hay dùng này 산이 줄리 정말 찍고 남자상 mẹ masigi video sih matang saya senjara ke aduga like share share subscribe subscribe to video juga bye bye